Leibak ningba matamda chahi khaide amadi arapa anakpa leite lamdam tamna leikhrabashu magi poknafam lamdambu nungsiba amadi chawkhatnaba honaba haibasi asengba Leibak ningbagi khudam amani haina RIMS ki Medical Superintendent Dr.N.Shanjib na phongdokkhre wafam asi lamdam asigi Leibak kaya landuna Canada gi Calgary haidiba mafam aduda leiba Westmount Charter School da class 11 tamak tamlibi Gianna Hawam amadi mahaki Assam ki mamanabi Evelyn Deka anina cookies saduna makoina tamliba school aduda yolaga tungsin kiba senfam na lamdam asida lanjenadura relief camp singda ladiba ITP singda fisakon mating pangbagi saruk ama oina akampata leiba Ideal Girls College Relief Camp gi IDP singda khusinabagi thoramda phongdokhibani mahangna makha taraduna lamdam asida pokchabi mahai tamba mapung fauba fadribi angang ama oina country kaya landuna chatkhrabasu mahaki poknafam lamdambu nungsiba amadi miyamgi awaba khangbiba aduna maram oiraga ngasi makoina paikhalakliba khongthang asi adoki matik mamal yamle makoina sel thokpa mi ama oidrabasu makoigi idea sizinaduna fundraise tawduna paikhalakliba khongthangbu thagatpa phongdokpaga loinena lamdam asida atuba matamda tangdu leitaba oirakpa oirasanu haiba wafam sing phongdokhe moina si tawraga atoba suguma initiative ma lobase am thagat ningai ni adu nate nawra moidi paisa su lai ponte karisu lai ponte but still idea puthokna kari tawraga paisa tansi school la moidi mayum da laiba ata moida mayam komja laga cookie sarga yolaga sugumba makoi wakal no ja adukmadi khaga ningi leibak ning bhai base swaidera leiba nate leibak ning ba border laite athapa da lersu ning ba yai number 2 chahi laite nawra bangang dunasu asugumati aikoi na bok tawbungam da thabake tawthore aduna ay anga ani sibu yam thaganising amasung makoi ani busi sone yamna thaujan pibo odiseno aduga Manipur gi rang thuna nemdana asuguma initiative mayam chana tangdu laitaba mu puraktana afanungai oi bai basi mayam punamo iminarchi haraga losanjegi Amaromda Moredagi Lanjenaduna mafam aduda ladibi ahan them thoina haikibada pikraba angang aduna IDP singi damak khanduna masagi mapangalna tanjaba maralna mateng pangbirakliba asi yamna nungai amadi moregi miyamna kawba ngamlaroi amadi makoigi tungi punsida hena mai pakpa oirasanu haiba yaifa paujel singsu pbk ngasi akogi yamna nungaiba ung yam nungai taba bamide kaigino habda ikraba ngang na khoi kita bakta le na yam china lamarapada masagi mapangan na sen talaga khoi kita bakta le lamate pabra ko ya ungai amasung mukhoi kunsi chupa kawe khoi likin da le bam yamna more gi ni yamna koi angang ani gi tapsida kaphaba hene na mingoda sumaina mating pangmangam bo oisanu haidana khoi soda su na thumsege aduga jani dri da makta musida na ya yawer lungai ya thanan leibo oisanu harga